electronics ke media bo ikai khumna uchari khudakta haibada khudakta chenbirakpa hojiksi leiriba leba ki oiriba issue sida lebak miyamna ikoida yamna akanba pressure amusu pirakpa leiriba film sida kari wari loribage jedi na lobo wari to khoi tonana ba ready leire haida maikai de gisu pressure yamna pire aduga lulin na nan khoi manipur ge lengak na tang teret ka tar nipan ka da ani numini changna leiriba manipur ge demography gi sigi hongiba hongba aduga masida census tawgragadi kari mangjaba tongjaba haudik matangda manipur da leba tongan ba larik haiba mayam amana aduga siga mari leinaba relevant oiba mayam scholar mayam na koi haina kibagi wafum do ngarang thamjakhre adugi ngarang thamjagi potgi chapsaba magi asengba reply thaiba tare manipur miyam na pamar reply to maru oina sima tawgani haibagi chapsaba ekhoi ayiba chi ama oina khoi di pibirapudi nate aduga maru oina mayam da laukthokpi bada akhoi leibiriba mayam da laukthokpi bada no NRC no census haibasi mudi yamna serious oina moina lauraga adu mudi akhoi miyam na lobire biba laiba mayam singtuna simu chamana na ngasi miyam na pami bja chamana na loi harek po obinina modugi poto honorable chief minister da pige tamjage haibagi pot ama khaktani barbel ona haibani adu mohoi thamgraba male aduna moigi manung ojerasunu hojik aikhoida leibiriba lenga ki maikaidegi aikhoina tanjariba updating NRC before census haiba poto madu tawgani haibagi pot ab khoi di insurance pirak par leitri haidare amma maduna maram oidana leibak miyamna langtak naba aduga leiriba pen daba nuai taba mayam singsigi person maram oidana aikhoina haijabagi matung ina akoi hanjan hairabanina aikhoina laukthok taba yada wafum makak ngasi manipur miyam kanglei miyam mphumda botching amsung tamda leibiriba pumnamaki yengjarakanda aikoi manipur miyamna taliba akhoi lamdam sile leba yelongmi kananaba aduga manipur da leba manipuri singsi kananaba gidamukta asengba manipuri sing khandopyu haibado makhoina yadrabanina manipur sing khadoga mitop sing khadokbodo adugi poto tawbiu haiba yadrabanina hayeng tang taraga teretagi makhoina sathagani hairiba aikhoigi census ase aikoi manipur miyamna boycott tawre haidana ahanmada laukthokseri aduga masigi boycott tawruk pasiga mari leinena aikoina hojik numit kharani haiba tare la iba tang tara degina tang tara turuk phawba haibadi numit taruk sida aikoi konung mamangda leiba khoigi wall club ta aikoi ahing nungin tumba chab khangdana aikoi akan makalgi koigi achoba sit in protest rally o chatha jagani hairiba masigi kanu asida akoina tawjagudaba protest asida ahing chubda day 9 ne tawdone leibiriba leibak sida leibiriba ima leibak iramdom sub kan kanba pamba aikoina tawjariba tanjariba yelhumi kanana bagdam da changjali khongjang sing pambi bu khudumna mafum sida lakpiraga saruk yabiu haibasu akoi jebdi ta amadi sanminariba task force ki maikai digi ai miyam duju hangachari asida aikoi gi mafum sida yauba laaga yaubu ngamdragasu leibiriba lamdom sigi leibiriba lamlamgi lekai gi leibiriba lusingna magi area da aikoi manipur lengakta si mudi yade ko haibase khangan bangamagi adugi moongda sit in protest to view haibasu ai miyamda hangachari loina masiga loina maru oina leibiriba lam lekai gi leibiriba imalaiba iramdom sumbu kanba pamba aduga tungi sai su singidam da khalakanda hojik adumgi leibiriba MLA amadi minister singsida aikhoina spami bu khongjang se mai pakna na bugdamda tang taksin khongjang haidare maduda sangaga wari sanabiu aduga masi chapchab wari lobbiu haibasi aikhoina thamjari loina na aikhoina hanadigi mamang dik chatuduna lakba aikhoina pendaba nuaitaba gi phungdok modamda akhoi mairagi khongjang se he changbo oibnina kariguma matam chabiragadi madu kano tobi khanbiragadi leibiriba akhoi mairagi nungdangi khongjang ju changjanbiu khoina khwaidigi maru oribase no NRC no census